Maitei Singi Matakta Landa with the Sound Senaba UKNA gi Finance Secretary S. Palan NIA gi Timna Pare. Masama Pastor Webitana Tanan Kuki Su Group UKNA gi Finance Secretary S. Palan Kuki Allies Lanboy Singson Ngarang Sam Rifles Amasung NIA gi Timna Tusanpur District ki Manung Chanba Molom area di Pare Hairi. Pao Sin Makata na Hairi Bana Paraba UKNA gi Finance Secretary Lanboy Singson Asi Hoki Basahi Solisingani Kolumdagi May Humdagi Tolokiba Kuki Amasung Maitei Ani Kangloki Irang Asida Maitei Singi Matakta Landabada Sound Senabata Tana Miam the Ginam Hadana Sel Kaiwi Togdo Kiada Senei Landboy Season Asi Molnom area the Labor Mahaki Mimda Lady Habagi Akanaba Pao Mapangudagi Arang Assam Rifles Amasu Enagi Tim Amana Red Chataduna Packet Kibani Hairi Amaram the Toan Case Kiada Senabadagi CBI wanted program offender Oin Loktokraba Mio Amasungarang Manipur Police na Parpangam Kre Manipur Police Kit Ex Hagalakpa Warol Amada Haribana Harmi Edugimamina TS Kauni Kawi CBI Patana Unit na Program Offender Wanted Ama Oin Loktokraba Misakni Mio Ese Central Agency na Hairakpagi Matung Ina Manipur Police na Par Matung CBI gi Anti Corruption Branch Infaldo Kuchina Kre Police ki Pauna Haribana Kauni Ese Sajanaba Masung Semden Sajanaba Legal Document Kia Sinabagi Maralda IPC gi Toan Section Kia gi Makada Charge Sheet File Tokraba Misakni Special Judicial Magistrate CBI Patana Non Bailables Warrant Issue Tokro Misak Amani Hairi Atopa Amana Bisnupur District ki Moirangda Labor Oil Pump Amada Say Unmaserta Bomb Laksanduna Pokan Kibito Senabada Sinabani Habla Lo Amasupari Mamina Mayang Lambum Tomba Kawi Parami Ese Susanpur District ki Baijang Kunudagi Hojikna Puala Relic of the Lebani Narang Tera Urak Checkpoint Dagi Pakibani Hairi Tengnokpol District Hida Pangdabana Kanbayaba Anaba Kaya Siba Yoare Maite Amasuki Anigi Marakta Toliba Kanloki Irang Sigi Marakta Amuk Nona Kuki Amasung Naga Singi Marakta Irang Tolokiba Sina Kuki Zo Sina Kundari Pamsindan Kam Tena Ware Ana Laying Pawasana Tana Polam Sing Pangdabana Awaba Kaya Mayanare Hiramasi Mailena Moredagi Grace Dinion Kobinupi Amana Media the Pontoki with the Moder Tot Nama Oiba Moreda Hozik Asinongzu Ta Oibana Makal Makaki Lena Dinakia Santorale Masina Kunzasing Awaba Kaya Mayanare Mahaki Mapuraba Kaikam Asi Tabak Pundana Sol Honba Wabadagi More PS the Pukaki Moregi PS Sida Mahaki Apurabaga Layo Manaba Kaya Amasu Kalamba Tenaki Primary Health Center Asida Pukalak Libimi Sing Adu Intam Chanba Kok Chikpa Amasung Haksang Chikpuna Singbagi Symptoms Sing Aktani Hokiba Matam Kara Asida More the Scrub Typhus Tycap Amasung Dengue Paktak Nana Santorokuna Untong Kudingda Anaba Yoare More Primary Health Center Asida Maki Mapuraba Adu Pukatuna Lakana Honavada Pibam Lusalapudagi from Aduda X-ray Lono one of the Mailaktabudagi X-ray Loba Yakide Center Asida Doctor Amadagi Henalite Adubu Pesendi Sukimatik Yami Center Asida Oxen Support Late Kudakibam Matok Taba Hida Taxing Latabana Madam Oidaga Lying Duna Hingadaba Mahaki Pureba Adu Kanbangam Kidre David Hangmi Kobi Mio Emana Puntoki with the market say any Katanga Riva Masa Adu Masa Amloktabadagi Tenopanda Labor Primary Health Center the Pukaki Adubu Primary Health Center Adu Tong London Lambudagi Lying Bagi Kudong Saba Pankide Primary Health Center Adugi Get the Telamba Notice Amagi Matung in a medical person sing Latabana Madam Oidaga Primary Health Center or say Matam Karagina Service Punglip Lehaina Iromki Masinamadam Oidaga Lying Pong Litabadagi Devadi Hamina Mahaki Masa Adu Pharmacy Puraga Pharmacy Tabahida Ama Pizaki Kadagi Anakwa Ana Lying Sang Si Paliandale Rebasu Hariba Ana Lying Sang Si Mete Singeriani Hoji Toli Virang Sinamadam Oidaga Polianda Satuna Ana Lying Havasi Yamna Kudong Tining Aini Masi Matakta Naga Misam Taru Hakiba Todokamai Rena Hoji UNCG Lomjing Makada Naga Sinalambi Timbagi Kungzang Chataribani Nagagi Organization Kiana Kuki Zogi Mayokta Kokiba Blocket Asinamadam Oidaga Tenopanda Labor Primary Health Center Asida Tabak Toramba Naga Tapsingchu Loina Apam Asida Tadok Laga Set Kibana Kuki Zo Miam Singda Natana Atopa Committee Singi Mia Lying Pong Latabadagi Awab Oire Hidak Taduna Kanbang Amgadaba Anaba Kaya Ama Hida Pangdaba Masung Lying Pong Latabadagi Siba Kaya Yaure Madam Aduna Hiram Asida Lenga Kimakedagi Miyang Zangbi Duna Miam Natinariba Wabasing Asi Kona Nabahona Biu Haiki Manipuri Hingsaki Tadok Singa Mailene Special Court Linganaba Sina proposed to create investigation Tabok Sing to Janaba Concrete. However, solution Colum de May Humdagi Manipur Total Hingsagi Tadok Sing Asi Mailena criminal casing Nuktinamit Kudingi trials at Tabayana Special Court Amalinganaba Supreme Court Kimakedagi proposed to create Lena criminal casing Asibu Tijaliba investigating agencies pending the Ladiba casing
asi athubada investigation chathaduna madugi charge sheet copy sing mari leneriba victim singda phanganaba khankri ngasi Supreme Court ki Chief Justice Surya Khan, Justice Jai Malia Bangsi amasung Justice B Mohana gi bench amana Manipur thole hingsa gi thodosing asiga mai lena chathagi hearing amada thodosing asigi manung chana CBI amasung SIT na chathagi investigation sing adugi charge sheet mai lenaba court singda file tawkhrabasu hojik phawa victim sing amasung makhoi gi imung manung singda phangba leitri haina ukalakhiba aduga mai lena Supreme Court ki makedagi victim sing asigi mahut silaga leg and act cancel sing the charge sheet ki copy sing adu lawna widamakta Guwahati gi Chief Justice amasung Manipur gi Chief Justice na approach tawna khanki lena case asibu tijaliba agency sing makedagi chayol amagi manung da charge sheet copy sing adu lawyer sing da phanganaba khanki Manipur thoki hingsa gi thodok sing aduga mai lena nungti numit khudingi criminal case sing adugi trial chathaba yananaba special court ama lingnabagi afam adu propose tawduna state governments SIT amasung CBI gi mahut silaga additional solicitor general Surya Batina investigation loiraba amasung charge sheet file tawkraba case sing adugi detail yauna hoji pending leiriba case sing gi investigation gi information sing adu konana apex court asida submit tawna khanki Supreme Court ki maker gi makha tana haikibada data sing adu hingsa ga mai leinaba case sing asigi trial asi hena thujananba special court ama yamna mathok tabagi habadu lepthok poda mateng ogadori thambong mehada chenaba sing asi phawa phaba ngamdabagi mayokte Imphal airport lambi ban hokre hokiba July kongi nongai matung pung ani khare helakpada Imphal West Imphal East ki Irilbum police station manung chanbai kairau wangkhem mamang lekai dagi ngangkhom thambobu mai mukta da sakang daba mioi anina thong kokhaiduna changlaga nongmaina kaptuna hakiba aduga mak loinabi kaina hanbibuna thangna thilam khiba thodo asida chenaba sing asi phawa phaba ngamdabagi mayokta JSN Imphal airport lambi pung umdani to gi bangi khongjang jangsan ba hokre JSN na jangsan gi bangi khongjang asina maram oiraga lambi asida mafam kaya uwa phaijanba amasung ter mai thaduna achat awong sing thingki banasina maram oiraga yaripo amasung androdagi Imphal tamna hagalakiba miyam amadi chatok sin tawba yakidre adubu banasi anu hingsa gi thodok sing thopgi pawdi leitri